ꯀꯩꯀꯩ ꯍꯩ ꯃꯍꯤ ꯑꯃ ꯄꯤꯔꯣ ꯁꯤ ꯌꯥꯅꯤꯀꯣ ꯁꯦ ꯆꯥꯅꯕꯗꯤ ꯀꯩ ꯇꯧꯁꯤꯒꯦ ꯅꯪ ꯁꯤꯗꯩꯗꯨꯅ ꯁꯝꯂꯣ ꯃꯥꯅꯦ ꯁꯝꯅꯤ ꯑꯩ ꯁꯤ ꯊꯛꯄ ꯉꯝꯃꯔꯣꯏ ꯁꯝ ꯌꯥꯎꯔꯝꯃꯅꯤ ꯁꯤ ꯊꯛ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯁꯝ ꯌꯥꯎꯔꯝꯃꯅꯤ ꯑꯩ ꯉꯝꯃꯔꯣꯏ ꯏꯁ ꯑꯩꯒꯤꯁꯤ ꯁꯝ ꯌꯥꯎꯔꯝꯃꯅꯤ ꯑꯩꯁꯨ ꯆꯥꯕ ꯉꯝꯃꯔꯣꯏ 이봉 너 바나나 쉐이크 야우라 바나나 쉐이크 야우들이 자 같은 거네 그 타모네 이봉 쉐이크도 있어 무슨 이게 게래 자 라이니 프레시 안 비로 이봉 너 샤가무도 하위네 안 비로네 아이 라포에 레레 타모네 바나나 쉐이크 레이래 샤강 바마 아이 파만 먹게 ꯆꯥꯒ ꯆꯥꯅꯕꯒ ꯄꯤꯌꯨ ꯍꯦ ꯆꯥꯉꯧ ꯆꯉꯥꯡ ꯒ꯭ꯔꯤꯟ ꯇꯤ ꯑꯗꯨ ꯆꯥꯅꯕꯁꯤꯅ ꯀꯩ ꯀꯔꯝꯕ ꯇꯧꯁꯤꯒꯦ ꯆꯥꯉꯧ ꯆꯉꯥꯡ ꯒ꯭ꯔꯤꯟ ꯇꯤ ꯆꯥꯅꯕꯁꯤꯅ ꯀꯩ ꯆꯥꯉꯧ ꯆꯉꯥꯡ ꯒ꯭ꯔꯤꯟ ꯇꯤ ꯆꯥꯅꯕꯁꯤꯅ ꯀꯩ ꯇꯥꯁꯟꯅꯗꯕꯤꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯣꯏ ꯉꯥꯛ ꯐꯝꯕꯅꯦꯕ ꯃꯣꯏꯅ ꯂꯥꯛꯏꯁꯦ ꯆꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯆꯥꯗꯅꯕ ꯄꯩꯁꯥ ꯇꯤꯡꯗꯅꯕꯒꯤ ꯀꯗꯔꯁꯤꯗꯤ ꯍꯩꯈ꯭ꯔꯕꯅꯤꯍꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯑꯁ ꯀꯩ ꯇꯧꯁꯤꯒꯦ ꯀꯩ ꯆꯥꯁꯤꯒꯦ ꯀꯩ ꯊꯛꯁꯤꯒꯦ ꯍꯣꯇꯦꯜꯁꯦ ꯈꯔ ꯁꯦꯝꯖꯜꯂꯨꯅꯦ ꯏꯕꯨꯡꯉꯣ ꯕꯣꯔꯥ ꯑꯁꯥꯕ ꯂꯩ ꯕꯣꯔꯥ ꯆꯥꯒꯦ ꯄ꯭ꯂꯦꯠ ꯑꯃ ꯄ꯭ꯂꯦꯠ ꯑꯃ ꯅꯨꯄꯥꯒꯤꯀꯣ ꯊꯥꯕꯜꯗ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯅꯨꯄꯤꯗꯣ ꯅꯠꯇꯦ ꯍꯥꯏꯕ ꯊꯥꯕꯜ ꯆꯣꯡꯕꯗ ꯎꯞꯅꯕ ꯈꯣꯡꯎꯞꯇꯨꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯒꯤ ꯒꯤꯐ ꯑꯋꯦ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠꯇꯤ ꯈꯣꯡꯎꯞ ꯐꯪꯗꯣꯏꯅꯤꯀꯣ ꯑꯦꯛꯁꯦꯁꯔꯤꯁꯀ ꯑꯗꯨꯒ ꯐꯣꯔꯠꯇꯩꯅ 10 ꯐꯥꯎꯅ ꯑꯦꯛꯁꯦꯁꯔꯤꯁ ꯑꯇꯩ ꯐꯪꯗꯣꯏꯅꯤ ꯒꯤꯐ ꯑꯋꯦ ꯁꯦꯂꯦꯛ ꯇꯧꯗꯣꯏꯁꯦ ꯃꯤ 10ꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯃꯇꯤꯛꯁꯤ ꯌꯦꯡꯉꯣ ꯁꯤ ꯂꯣꯏꯔꯛꯄꯗ ꯍꯥꯏꯔꯛꯑꯒꯦ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡꯒꯤ ꯑꯣꯏꯜ ꯄꯝꯗꯣ ꯍꯥꯟꯅ ꯗꯤꯁꯀꯥꯎꯟ ꯁ꯭ꯇꯣꯔ ꯑꯁꯤ ꯂꯩꯔꯝꯃꯤꯗꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯝꯕꯣꯜ ꯑꯂꯣꯝ ꯁꯥꯏꯗꯇ ꯑꯗꯨꯒ ꯔꯥꯏꯠꯁꯤꯗ opposite to SS Trader asi pink building som side to ay si discount store handaki di chaurabani he si half pen mayam si 50% off sidagi sports shoes or atai khongup mayam si su loinamak 50% off dagi sigi blazers ke ka si sina flat 45% off slippers 40% off Keduga formal shoes na 40% off. Anda di kaga si chaur ne som da kama se phamam nge jeng da na som da import discount store gi Sengmai branch su lay ko location na som da Sengmai bazaar rom dai lak do idini baba aduga sida gas bottling changmam do ara ben khami je ase gas bottling changmam do gi yaudrengai gi right rom da ga le koi slipper singchina sida na 30% off aduga atai shoes ke ka sina 40% furit ke ka si 40% off rules ne samai tokdini nang na hana import discount store gi page to follow torni dena aduga moi give away gi post am thagat pane ba adu dei tu da comment pisalo ba namana ba ni tag torga aduga namana ba ni du su usi page to follow to holo draw panumina march ki day 25 ta give away se first price na 8000 piba khongup noi apa ma khan ba yarni second price na 6000 piba khongup ama adudagi third price na 4000 piba khongup noi apa mani ko